Hi ma'am, ma'am ngahtang mapanda chatlusi. ꯑꯩ ꯊꯕꯛ ꯑꯃꯒꯤ ꯃꯄꯥꯟꯗ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯗꯨꯒ ꯑꯩ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯑꯩꯅ ꯀꯩꯀꯩ ꯇꯧꯕ ꯍꯥꯏꯗꯣ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯅꯧꯕ ꯆꯪꯉꯛꯄ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯒꯗꯤ ꯀꯣꯃꯦꯟ ꯂꯥꯏꯛ ꯑꯗꯨꯒ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯁꯤꯕ ꯕꯥꯕꯥꯒꯤ ꯃꯟꯗꯤꯔꯅꯤ ꯃꯌꯥꯝ ꯄꯨꯈ꯭ꯔꯤꯁꯦ ꯆꯥꯎꯗ꯭ꯔꯦ ꯌꯦꯡꯉꯣ ꯑꯩ ꯃꯄꯥꯟꯗ ꯂꯩꯅꯦꯕ ꯍꯧꯖꯤꯛ ꯊꯕꯛ ꯑꯃꯒꯤ ꯁꯤꯃꯨꯛ ꯈꯔ ꯂꯧꯖꯔꯒꯦ এটা লালটা দাও হুম তার नहीं है हाँ बड़ा मिर्च anh lâu tôi xe और ये वाला हाँ इमली का नहीं मुझे बोरोई अच्छा लगता है बोरोई तो आई बोरोई की से ना लौजा रखे आई बोरोई अच्छा से ना लौजा रखे हम खाओ तो मालूम है इसे तो इसे हम नहीं है अच्छा तो बोरोई से खाई पम दे रहे 사고기 파퍼스 ꯌꯥꯝ ꯂꯧꯔꯔꯣꯏꯒꯦ ꯇꯧꯔꯒ ꯁꯨꯝ ꯁꯤ ꯂꯧꯅꯤꯡꯉꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯕꯗꯁꯨ ꯑꯗꯨꯗꯨꯅ ꯂꯧꯔꯒꯦ ꯈꯔ ꯑꯆꯥꯔ ꯈꯔ ꯂꯧꯖꯔꯦ ꯁꯥꯒꯨꯒꯤ ꯄꯥꯄꯔꯁꯦ ꯈꯔ ꯂꯧꯔꯅꯤ सीना कहीं नो ये क्या है भैया ये पकोड़ा कैसे सजो ये दाल का पकौड़ा ओ उसका बाद सब्जी में देखिए कौन सा दूध दीदी ये वाला हाँ उसका चाहिए उसका नहीं होगा ये मतलब रेडीमेड है ना हाँ लहसुन से बनता है ना हाँ इसीलिए और इसलिए ये कौन सा ये ये मूंग दाल का बोल मूंग दाल का बोल और और कुछ नहीं हो गया मैं मैं 100 तुम तौरगा आ 100 आ ग्राम हाँ आ है ना वो चार से मुलोरक तो रे क्या 110 हो जाएगा हाँ ठीक है दे दो बोरे सार मुलोरे है ना गया सार मुलोरे अदुगीती संदगी तो सागुगी पापड़ लौरे अचार गति आई तुम लौनी माइ से हाव ने मा है बजान चारा ये बाय ꯁꯦꯡꯉꯨꯁꯦ ꯍꯥꯎꯒꯗꯕ ꯃꯥꯟꯗ꯭ꯔꯕ ꯁꯤꯒꯅꯤꯅ ꯂꯧꯔꯤꯁꯦ ꯍꯥꯎꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯣ ꯉꯁꯪꯒ ꯉꯥꯡꯉꯗꯅ ꯒꯤ ꯗꯨꯀꯥꯟꯗꯅꯤ ꯑꯩ ꯍꯧꯖꯤꯛ ꯇꯦꯡꯀꯣꯠ ꯂꯧꯔꯤꯕ ꯁꯤꯒꯨꯝꯕ ꯇꯦꯡꯀꯣꯠꯁꯦ ꯑꯇꯩꯁꯨ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯌꯣꯜꯂꯤ ꯑꯗꯨ ꯃꯌꯥꯝ ꯁꯤꯒꯤꯁꯦ ꯑꯁꯤꯒꯤ ꯄ꯭ꯂꯦꯠꯁꯦ ꯑꯩꯅꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯊꯤꯔꯛꯄꯅꯦꯕ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯂꯩꯇ꯭ꯔꯥꯅꯦ ꯑꯗꯨꯗꯣ ꯊꯤꯔꯛꯏꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯀꯣꯔꯣꯛ ꯀꯣꯏꯕꯁꯦ ꯅꯠꯇꯦ ꯌꯥꯕ ꯑꯗꯣ ꯃꯉꯣꯟꯗ ꯍꯧꯖꯤꯛꯀꯤ ꯂꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯁꯥꯡꯇꯛ ꯇꯧꯕꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯇꯦꯡꯀꯣꯠ ꯑꯣꯏꯅ ꯂꯧꯔꯦ ꯃꯌꯥꯝ ꯑꯩ ꯃꯁꯝ ꯑꯃꯨꯛ ꯀꯛꯆꯒꯦ
ꯄꯟꯁꯦ ꯈꯤꯇꯪ ꯀꯛꯆꯔꯦ ꯌꯥꯝꯅ ꯅꯠꯇꯦ ꯈꯤꯇꯪꯗꯅꯤ ꯀꯛꯏꯁꯦꯀꯣ ꯃꯇꯣꯟꯁꯦ ꯈꯔ ꯄꯣꯛꯈꯥꯏꯔꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯀꯛꯑꯦ Aitana begin. Speaking. ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯟꯖꯔꯛꯑꯦ ꯏꯆꯥꯅꯨꯄꯥꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯅ ꯍꯜꯂꯛꯑꯦ ꯑꯩꯒꯗꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ